Mayamu Kurumzari, Ano YouTube channel Mahangzare, Free Exam Coaching Manipuri Herba YouTube channel Ano Mahangzare, Mayam Coaching Yawangam Dava, Coaching Chapangam Dava, Irisa Singi the Maktazu, Yamakana Navahana in a video si Semzavani, channel si unknown Hangzavaniko. Metski portion sing exams any government job exam sing the loina compulsory or paper ni. Hariba Metski portion sing exam Thamatam the Irisa Singna. Amadi exam gi damang preparation toriba candidate sing khudimangna maths ki percent khwai gi luba percent no oiko aibadi time management gi problem legani exam chi thaba taragadi time management aibadi pung amagi matamda 100 question attempt torokpa matamda atai gi percent khenji tawbu loira matungda maths ki matam lehodaba hekte yawi ko hana koina competitive exam na taba atoba exam singa tharakpa matamdadi question hotpagi niyom asi x palaga amadi long method sing the formula sinaraga concept sinaraga loina kholiko adubu handaki anova exam pattern sing asidi akangna ba time limit piraga question asang muje holandoini ko aduna question sing asi koina hotpa ngamba taraga su atenma matamda haidi apiba matam 25 second 30 second fogi manungda question sing asi hotpa ngamdragadi akoina maths asi hotpa heba question or tawbung moidoini aduna tawbung ngamdamna maram oraga exam sing asi correct tawbung moidoini ko exam sing asi hojikdi yamna competitive oire aduna anoba smart approach ta ngamnabagi damakta aina channel si hangjabani maths ki any topic sing mayam type wise level wise loin taksagani imalon manipuri lon da youtube ki through da mayam da free da exam sing asi ki preparation to nabagi damakta ai class num lojage aduga mayam sarkar ki thabak lak matam ssc ki mts gd CSL CGL na singba railway ki thabak lakpa angnibir ki thabak lakpa atopa UPSC ki bu oro CSET ki exam sing sida maths ki portion sing mayam hana maths larok taba maths ni bu haradi anka ni bu haradi pakhatpa ki ba phawba irisa sing su loina khangna bagi damakta aina video si semjarakpani asigi anoba YouTube channel oriba free exam coaching manipuri haraba YouTube channel asi anoba channel orga su mayam YouTube ta mayam na share mayam na search to matam da ju channel asi dum phangagani ko search to we are searchable or ni channel asi haiba channel asi myam subscribe to sumiramo khangna sanaba thabak ki damakta preparation toriba any thabak oibe ai ko asida loina kanagani anobo approach sing myam do loina khanganjarake aina khangpa knowledge sing myam do loina share tawjarake ko aduga aina sigi channel asida myam da phangangadori je complete maths ni ko competitive exam khudimaki complete maths ki myam da loina online coaching to ge ko duga sigi maths ki portion asi 0 dena hero level fo mayam yagani ko maths larok taba maths ni bu hardi mi paiba pakhatpa iresa yawroga su channel si yenga matungda video yenga matungda loina bab tagni hena khanjai smart approaching the loina hotini hana koina maths loina kauthokre kuina thadokre haina maths aki bile ramagusu loina yagani basic khangdraba singa su isam chamba basic macha mani tang khangaga loina hotpya deni purinaba tingsinaba khaidongnaba sing khangaga loina yenaba khangaga loina yadoini ko aduga magi smart approaching haibtare kamaina khoina square lobasi kamaina thuna logani haimna singba sum matrix sing ji ai calculation tobui matang da ju mayam do loina arai among do loina khanganjagani ko maths ki any topic sing basic and advanced level fo loina mayam da khanganjage topic wise type wise level wise mayam da loina khanganjagani ko duga exam ma conduct to gi bagi previous year question na sing basu mayam da loina analysis to gani practice session ju pi gani ko aduga railway gi SSCGD gi MTS CSL CPO CGL na singba nursing assistant agnibir singba UPSC na conduct to ba exam da CSET ki exam gi oina su mayam da loina kana gani hana channel si hangjabani mayam na support to view share to view video si like to view ado coaching yaw bangam da irisa singi ona su YouTube channel ama hangbiu exam sing asi gi matang da mayam da coaching oina yaw bangam drabni na YouTube ki video gi through da yaw bangam na ba interaction program su leina bagi damakta khangda ba leira ka su comment section da haina ba ai gi akhangba knowledge sing mayam da share tong na ba haina channel asi semjabani mayam na support to view mayam gi support yaw dana itomtana channel ama linkhalaga hekta tawba yaba nate mayam na support to view subscribe to sumiramu aduga anoba channel asi mayam isagi WhatsApp ki status singba Facebook group singda mayam share to view aduga channel asi gi reach wang na honabda ju mayam na ju mating pang view mayam gi su kari content leiri karamba ano opportunity mayam Manipur da leiriba iricha sing asi loina thabak phawna bagi damakta all India ki vacancy laibasi Manipur ki vacancy yaugde hena pakhat piwa tawbigeno ko Manipur ki vacancy yaugde sidi exam sidi angka lubani si lubani hamda adumado all India ki vacancy leibji akoina mark to yobung ngamba targa di exam sing asi correct tawung ngamdini ko aduna mayam na honariba
YouTube channel sing do ro atopa platform sing da Hindi da takwa atopa language sing da takwa da di loina osa sing afa YouTube chu loina phangi ko akoi Manipur gi di phajana leite aduna anoba oina aina tawjabani aina local ba initiative asi anobu ju oire ai isa ju yam kan experience leibu ju nachadri ko ai akhangba knowledge sing mayam do loina share tawjage so gi bilan ki biar su mayam comment section da haibiramu ai ju improvement tawjage mayam gi su mating pangjage mayam na support of share to biramu video se like to simbiramu any maths ki bu hairadi any exam gi loina mayam loina cover tawjage ko subject wise adi topic wise loina aruba haibado ambo leitana bi mongda mayam da deliver tawna hona jage ai ju ahan bo ina tawjage doine aduna mayam na support of you mayam gi support yaudana di mai pakpa ngamoi ado channel asi mayam subscribe tawna link so description da pijarage link do copy tawraga mayam na WhatsApp group na chingba Facebook group na chingba da loina share to biro aduga mayam punna exam khanna bo hona minersi channel asi da ngasi di intro ni lirik ta ki rego me noba di mayam na support khara mayam gi support khara phangam matung da ai class to bo hojara ge ngasi gi ne dei matang sida intro video matek si ga loina na matang sida video si tension jarage thank you